I video ama katanga share tawjarake se akoigi love manifestation gi matangdani ko love manifestations hairagadi relationship phattaba adumba haitar ko adumba gi matangda koina kai kai sum tawba yage haibado haitar ko phanaba hojik ainga loinari ba mi husband wife oiro natraga haidi khangnaraga leiba daga leina ko waga intinungai na ngangna daba natraga haidi argument adum tawle ba ko pado adumba me amdo improve oina bagi katang symbol khara number khara I share toge ko aduga kai kai tawba yage haibado adumaga ko samna habda quite first ko haidi number ama I share tawjarake ko sise pau phauna daba gumba ga leina ko haidi intinungai wari sha daba ko taba natraga haidi call se wari je intinwai sumja chadaba haitare aduma lere ko aduga natraga hadi even hadi contact phawada dum loina mak tatna ba phibam da leire na khalaseba adu aina di pame ba sigi potse hadi ibaini se fazana wari shana ba fazana amu loina ba haiba do time pam badina adu gi ta adu targa di number ama ko ham bada number ama share to rake ko sise akoina call manifestation connect manifestations haina khalasu yare ko do sigi number se kain sketch pen ige ko red machu na ige hadi masagi machu se haipetang hadi ai video hana dagi yang poi ta gadi khangbiram gani ko hadi green money related issues red kumba sinna ko akoi relationship love relationship sugumba gi matang dum sinab ni ko aduga blue gumba sinna health ki atai leina exam ke ka lebo ko pasuguma myam se gi ado red sina igadam se ko hadi si gi number se ai gi kaino da ibiyo ko khutang da ibiyo khudang da haragadi size da iyo ba size da natraga ai gi phi manungum ba da hai tar phi manung ai di oi thang ba side ta han gadam ni ko ta ba de si se khoina hai di call manifestation gi hai tar ko aham ba da ko number se kai no hai kan se da ko number 8 ko 8 2 4 6 3 7 2 1 chanting to rosyo ko minute manga taradang chanting to rosyo ko 8 2 4 6 3 7 2 1 hain taraga chanting taraga haidi aigi mind do di khandoi nang sa gi intention do di ai sigi mi siga phazana loina bana traga wari sha ba khot pai no ko hadi no keno gi akhoi gi hadi call manifestation to bogi number hai tare ko sisna sida leire ko ham bagi keno sina ko amana kamai to ge hadi relationship yamna phahan ge haraga ti ko hadi amuka henna hojik leiri ba phibam sida ge moi phahan ge haraga ti ko si yong ko si je rose perfume ne ba ko hadi macha oina smaina thokpani ko sise akoina oina keno haibani ittar na haibani sise ko hadi akoi manipur da gali gumba leina ko moida hangoba hadi rose ittar yaubra na hangoba hadi ngasagi kaino do nataba akoi gi bottle chouba daga leina ko hadi kaino adum nataba do ko macha sine henna ko manam sunuk shibane mamna sisina manam kan bane mamna ado just mamingi katang faina shokpa matam do dum manam do dum kaino taro lega dabdo ado sigi rose ki perfume se ko kaino do biyo akoi gi khudang da ko haidi khudang ani sida tai bi badum sisina haidi sisida so mu ko ang sai relationship of haba track to bus to kani ba sisima to bi yar ko ani subada aduga ahum subada ko ai hapetang kaino hai tar ko symbol lama share to ko sigi symbol se aina yi aga dum ai gi table dani khangde na tra ai like marak dani khangde na tra ai gi bag kumba da hapa yai ko adu symbol se kaino hai kan se ko maming gi thabiyo ko sida ai gi maming hai tar ko nangi maming har se ko sida ko songi ming se ko aduga makhadana aigi mi dugi haitare ko partner maming haitare ado ye pasina kaino ye kada v ye ko hamba ta haidi v gi type ta ko smaina silere ko somdagi minus chinga aga somda chingkat pero aduga same amuka susmaina muching khalaga pull up ko sigi symbol simagi ega ko koina keno to bibe ko hadi thamba yai ko aduga thamba sida ngasai gi sigi symbol siga kona na ko hadi page ama da page macham da ise si ire na khalasu ko ada di maning thangba jaga da ko number amaga iyoba number igadap se kaino 5 2 8 4 3 2 sisina amani ko sisina khoina call ngai raga leibadugi oina oidene ko hadi pau phongna taban chinu aina aduga sisina sisi dum hojik leiriba call dum phajana su leibado amu hena leina ba ko smain taraga sembiraga dum che mache dam da hapaga ai gi wallet kai da hapaswe natraga akoi gi jaga mafam chana upu da thambira swe ko sisi maga tawbi be ai ko